Pukurunjari FIFA World Cup Prithibi Khwaidagi Chawba Sports Tournament sing manungda yamna maroiba mani 2018 Russia da pangtokhiba World Cup ta FIFA gi report ki matungina 3.572 billion peoples haidi myoi koti 383 henbana madugi match sing yengki TV amadi digital platform sing apullaga khalaga ingbiu Prithibi pummagi ekoi myoi bagi total population asigi tangkhai hena masigi single sporting event asibu yengki handaki Qatar World Cup asidasu record breaking audience uba funky FIFA gi match singa adubu adum khangbirabra FIFA na matau Karamna work tauba masigi business model FIFA as a agency ama oina paisa kamaina tanbajano world gi tongan ba Leibak singsi karigidamakta FIFA World Cup u makoi ki country da pangthokba pamliba team selection na kamaina tauba loinana handaki Qatar gi FIFA World Cup asi khwaidagi controversial oiki karigi haiba mayam se video asidagi punna khaminasi FIFA says alcohol sales have been banned. The decision is clear. I think personally, for 3 hours a day, you cannot drink a beer, you will survive. The most deadly Middle East construction project. Qatar's treatment of the LGBTQ community. FIFA is under fire. FIFA gi long form asi Federation Internationally the Football Association masi French Londoni English ki meaning da International Federation of Association Football haibani masi 1904 da established tauki Robert Guerin gi luching makhada mahangna tongan ba country tare ki representative member tare kaloinana Paris ta punsinduna FIFA gi Foundation Act sign taunaki FIFA linkhalaba matungda mahangna ahanba FIFA gi president so oiki hojik phawada FIFA da 211 team affiliate tawduna leiri yamna interesting oiba ma hairagadi hairiba team sing asi country ama khak represent tawgadabani haibadi leite team khara amadi chamanaba country ama khaktadi territory tongan ba khak oibasu yauri haibadi country amadagi team ani oibasu yauri habani kudam oina Macau and US Virgin Island FIFA da makoi gi team sing lei adubu makoi separate countries tinate hairiba tongan ba lebak sing gi team sing asi broader confederation taruk thona khaidoktuna leiri confederation taruk sing asi continent kudingi amam leiri Africa Europe South America Oceania North and Central America and Caribbean na group ama oire aroibada Asia amadi Australia na group ama adubu lemhoriba continent Antarctica di confederation leite maramdi afum sida mi ka hena tada maramna masidagi World Cup qualifying round sing sanaduna 32 team khangatuna World Cup asi sanai mayamna yamna ngakadaba amana FIFA $1 billion ki senpam tali adu FIFA NGO non governmental organization amani and non-profitable organization amani masibu semkibagi maroiba pandamdi football bu Prithibi pummada promote tawbani atai NGO gumna makoi gisu social development program kaya ama leiri like education for all save the planet protect children loinana FIFA Foundation 2018 da established tawki FIFA gi independent entity ama oina masigi pandamna football gi positive power bu mipum kuding da khangkhan bani makoi gi punsibu hena improve tawna bagi damak mathangda hangba yariba uhangsi masigi organization asigi top ta kana leibjano haibisini FIFA gi main decision making body asi FIFA council na oi tongan ba member kuntra taret masigi council asida leiri makoi gi president ama leigani makpu FIFA congress ki uthangdagi elect tawi khali loinana 8 vice president amadi atai member kuni panamaga financial yang lagadi FIFA chahi mari gi cycle da operate tawi world cup ki matamda masigi circle asi reboot tawi 2015 to 18 gi chahi mari gi circle da FIFA na $6.4 billion gi revenue khongot ki masida 2018 gi World Cup su yauri 6.4 billion sigi manungda 83% di Russia gi World Cup khaktadagi khongat ki next circle 2019 to 2022 gi oina hauji phawbada phangba report ki matungina $7.5 billion hena tan krena leiri madugi exact figure do expose torotri loinana mathangi circle 2023 to 26 tadi magi revenue asi $10 billion fawba yorwe aina panari masi come down no hairgadi masi go tokpa yaba maram ani leiri ahanbada women soccer FIFA gi oina anauba financial strategy ama semakpa 2023 da FIFA Women's World Cup New Zealand amadi Australia na yumbu oraga pangthokadari masigi damakta already separate sponsor deal sign tawnakre Women World Cup su popular oraglibanina anauba revenue stream ama lakpa FIFA gi oina aduga anishuba maram sinana mathangi 2026 ki World Cup asidi hena chawba World Cup ama oigadari 32 teams ki mahutta expand tawduna 48 teams na sharu yagadari haibadi football match masing su
hengalani habani match yamba means advertisers singna hena ad utpagi chance phangani habani audience ki oina su hanadagi hena changna attention piduna lerani world cup ta loinana aikoi india su masida qualify oiduna charuk yawa phanglaba yai haina di binary amaromda yamnai kai ningani indian national team fifa ranking da 106 rank ta leri 130 crore population hena leiba amana masi pau da world cup ta participate to ngamda haibasi aduna government ki henba mieng changbagi yamna tangai fadaba leri 2026 ki world cup asi USA Canada madi Mexico da pangtokadauri masida wafam amadi clear ware FIFA world cup asina khwaidagi popular oibana FIFA gi 95% revenue di world cup tagi lai habasi hauzik FIFA na matau karamna sen tali revenue kongoli habdu mu yengsi 2015 to 2018 gi circle da example oiraga FIFA na category manga dagi revenue collect tawi hanba category da khwaidagi chawba pisa lakphamsi broadcasting rights ni mamangi cycle gi 6.4 billion dollar revenue adudagi 3.13 billion dollar di subnagi masigi TV rights tagi laki world cup 140 plus countries da broadcast awi country kudimaki magi tongan ba TV channel sing sulari maduda FIFA gi match sing bu yengba yaba hariba TV channel sing asina FIFA da pisapi maduna match sing bu yengnabagi rights sing launaba kudam oina handaki world cup ki oina Reliance Bank Viacom 18 bags na deal asibu 450 crore rupees piduna rights laiki maram sina ikoina sports item amadi Jio Cinema da world cup u yengba pangkibadu yamna laina mobile dagi fawa ani subada marketing rights amangi world cup ki cycle da around 1.66 billion dollar FIFA na masidagi tanba ngamki tongan ba company amadi brand sing na FIFA da pisa piduna makoi gi product sing gi ad sing utpayana ba football match sing gi kuthangda masida khwaidagi top ta lerisi FIFA partner companies like Adidas Coca-Cola Wanda Groups Hyundai Kia Qatar Airways Qatar Energies Visa etc mathangda mu FIFA gi specific world cup sponsors sunagi world cup manung khakagi oina makoi gi ad sing utpa yabagi rights masidana McDonald's Bibo Crypto.com Budweiser Baidu etc leire masigi matungda mu regional supporters example da Boss Fine Yadia official timekeeper of FIFA Havlot haiba tongan ba company mayam sina FIFA da pisapi makoi gi advertising utnabi damak loinana approx 26% gi revenue sidagi lai ahum subada ticketing rights stadium da world cup yengna ba ticket leibada phanglakpa paisa sing hamangi cycle da FIFA na 564 million dollars kongot ki loinana hospitality and accommodation rights da 144 million dollar funky aduna around 11% gi revenue di category asidagi funky mari subada FIFA gi brand licensing rights kudamoina video game like EA Sports na chingba FIFA gi logo amadi details sing game da sinaba yanabagi mamangi cycle da around 600 million revenue asidagi lakki manga suba aroiba category sina lemhoriba revenue source macha masu like FIFA Club World Cup penalties appeal game anungda karna chingba pibo khotpa mayam FIFA quality program FIFA World Football Museum film amadi video rights sing yondana revenue collect over etc hariba mayam sidagi FIFA gi paisa si tali hauzik FIFA na kai da makoi gi paisa si curse expenditure tawi have the yengsi siwa si tabda dom soidana shocking oibasu yai adubu taseng madi FIFA hardly paisa expend tawi season ade world cup ta almost tawdawgumani makoi na kongolakpa revenue di yenglagadi match sing bu organize over changba expenditure adusu hosting country aduna puthoi aduna world cup tawriba leba adugi government na match organize tawbagi paisa poma puthoi winana tax oina karigumba makhal amatagi tax pibagi mathau su tade fana sumnagi prize money cost world cup lawda piba prize adu kaktani makoina putokadoisina atai di amata tingaroi handaki 2022 gi total prize money asi 440 million dollars ni winner na 42 million runners up na 30 aduga third ki oina matang khara handaraga leire aduga sigloina na game asibu organize tawda changba cost exactly kaya oi habdu yengsi handak 2022 gi world cup asibu example oina mainstream media gi report sing matungina Qatar na 200 billion dollar hena spend tawki hari world cup asibu organize tawnaba adubu 200 billion dollar asi khara misleading oiramba yai maramdi Qatar gi government ki matungina world cup host tawasi Qatar gi vision 2030 gi part amani world cup asigi damakta Qatar na modern metro system ama semgatki masibu tungdasu sinnabe anaba airport expand tawki hotel sing saki new district semki aduna masida thadaki wa senpam khudimak world cup khatagi dinate tungdasu kanaba lakani haibisini stadium venue nipanda match sing sanaki masigi manungda stadium teret amadi sumnagi world cup khatagi oina sakibani Qatar da world cup host tawbagi khankibasi 2010 dani USA Australia South Korea Japan chingba Leibak amasu world cup host tawbagi bid tawki adubu Qatar na mai paki masi FIFA council gi board ki matung inna khanbani loinana masigi matang sida controversy ka
amsu laiki hainei masida corruption tauki haibana chingba kaya matamduda FIFA gi president Sepp Blatter na haiki ai nungai fawi masi positive improvement ni FIFA gi oinasu anauba country amada FIFA bu host tauba haibasi minana Middle East country amada hanba suni host tauba adubu ngasidi masamana amuk haikre Qatar da World Cup host tauba si asoibani haina karigidamakta asumna hariba sigi matangda maram kaya ama leiri hanba controversy da migrant workers singi exploitation taubugi watho India Nepal Pakistan Bangladesh na chingba Leibak singdagi World Cup ki infrastructure sing sanaba lakhiba worker kaya ama forced labor thawli haibana chingba job change tawya yadaba country thadok lamlaga chatkhiba yadaba passport fazili haibana chingba kaya tha koina khusuman phajana pibidaba tongan report singda angwa pawi matungina South Asian migrant workers around 6500 hena masi sabada thawai thak yari 2010 dagi na hus loirakpa phawda maramdi mafam si kaina saba mafam ni 50 degrees Celsius phawa yongna saba lawna workers singda khudong chadaba ama yongna rami ani suba controversy da LGBT rights ni habidi transgender singi lakpa yaba yadawagi matang maramdi masi Qatar da legal oide mathangda alcohol gi matangda mo controversy lere beer uni chingba thakpa yani yaroi habisi matangda Budweiser na chingba alcohol brand sing invest tawduna leribani stadium manungda alcohol yonba yanaba adubu tournament hawdaba nimit nini dang ngaira matamda statement thoki dudi match amatagi manungda alcohol makal amata yonma natraga thakpa yaroi haina aroibada khwaidagi chawba controversial matter amadi matau karamna karma basis ta Qatar da hosting right piribano World Cup host tawgi habisini 2010 da Qatar da host tawgi decision asi lauthokibadagi hojik phawda FIFA gi executive member kunithoi manungdagi tangkhai ama hena implicate tawkiba natragana investigate tawkre corruption amadi bad practices singa mari lenana brand kaya amana like Fly Emirates Coca-Cola Sony Adidas Vista gi statement adokre masigi issue sigi matangda makoina maral siri FIFA gi official sing paisa chai Qatar da host tawnagudamak haibisini matang sida panba yaba amadi World Cup host tawdariba country adugi government na FIFA da tongan ba declaration and guarantee makal tare piba mathau tai makoi sing adudi visa and immigration mari lenaba work permits and labor law exemption safety and security protection and exploitation of commercial rights telecommunication waiver and legal issues winana aribada tax exemption ni aduna FIFA gi maikaidagi asigumba rules and requirement ke ama leiri country amana World Cup host tawgi hairgadi hairiba condition mayam si fulfill tawba compulsory ni tax su free oidabani loinana aduda changba expenditure khudima country masamakna bear tawdabani puthokchagadabani aduna mayam namu khanbirambe asigumba paisa su yamna changba niam kanon ayam asi leraga kaigino Leibak kaya amana World Cup pu koi makoi gi country singda host tawba pamlibasi kaibu kana bazano haidana asigi maruiba benefits asum haine country dugi so far henganabani atai country singi miyengda haibadi asigumba yamna chawba event ama host tawba ngamlabanina koi Leibak si yamna stable oiba country amani financially secure oiraba aduna atai Leibak singdagi foreign investment na chingba kaya lakpa yai Leibak tuda Qatar gi case asida maruina makoi gi tourism sector bu hena chawkhanabani haina panari aniso benefit ta haribasi World Cup kidamakta sakiba stadium adu event nasina loikrawasu madugi kanabudu lamdamdugi praja singna lahoba ya habisini sport country adugi oina boost phangani sini adubu tasengna masi oirabra madudi oide host country kayama masi ona tenable result sing uba phangli World Cup loikrabada stadium sing adu tanafam khangna leiba kya hudamoina Brazil da 2014 da FIFA World Cup loikrabatungda $550 million changna sakiba mane gari cha stadium chahi amagi matungda bus parking lot oina sinadun leiri menana tongan ba stadium kyamasu kanga thangta dun leiri homsu benefit amu hargana infrastructure development hengatnabani country adugi habisini adubu masisu ona tainana hena thokali kudamoina Swiss based NGO Terry this Homes ki report amagi matung inna 2014 da Brazil World Cup ta imung lising hena namdana mai ising phok phajana phangdaba jaga amada ship tahonki resettle tahonki hairi lambi thong pakthoknaba city bu beautification tawba stadium sing thagatnaba parking lot sing sagadaba kyama maram oiraga makhoi bu ship tahonki even India da su 2010 da Commonwealth game tawkibada su miyoi lakh ani makhairom homeless oiki haibana chimbagi claim tawgiba su leiribani masina taba mari suba benefit ama su leiri madudi GDP boost tawguni haiba kanagumba leba amada World Cup host tawragadi Prithibi pumbagi miyoi kyama football yengba lakani pesa puduna tourism na chingba hengalangani masidi yeninga letra wafamni aduna conclusion da developing countries like Brazil or India da World Cup host
host tawragadi adu hakna kanaba oiroidra haibasini atai developed nation singda pangbagumna adubu panba yabadi world cup host tawriba country amana sumnagi loss mangjaba khakta oigani haibadi langani kanabasu kyama phangani adubu country ama world cup host tawtaragadi madugi calculation masana kumna tawba tangai fadri mangjabana kari aduga kadai da khudong chawa tungjaba yai loinana overall gi impact si positive oigadra natragana negative oigadra haibisu kumna yenglaga decision loba tangai fadri maramdi Qatar world gi highest GDP per capita income oriba lebak sing manungda chali aduna oibe ai controversy ke amale ragasu makoi gi oinadi positive impact ama oina uba phangbasu yari ngasigi video asida adomgi kari mod lei comment tu thambiramu video asidagi karigumba anoba kharada warasu khangjanba natragana anaba pina khanbiragati like share follow and subscribe tawbiduna page amadi channel asibu support tawbiramu punapu Tasi Khangsi maikidagi nolukchari